Krumzari, being Tavidus Mutaran Uchari, Nasimaro Bapauta. Tara Suba Manipur Legislative Assembly ki Tara Suba Session, Nasitagi Haukre, Governor na House Tabaki address Thamkre. Amati, Delhi Manipur Babanasi Manipur Miam ki Ohanimagi Apamba, Maike Kayadagi, Fundung Naradi, Mapuma Pau, Pizari. Tara Suba Manipur Legislative Assembly ki Tara Suba Session, Nasitagi Haukre, Ahobanumita Manipur ki Governor Dr. K.K. Paul na Maki address House Thamki, Maki Warolda, Anobachahi, Inisini Taramangana, Lamdam Asida Nusi Janaba, Santi, Abadi Chakota Purapu, Oresanu, Sarkar Asina Manipurbu, Hiram Kudimota, Chakonaba Tabakaya, Leptana Paikali, Tabakaya, Amasu Paikanaba Sem Sare Habawapam Thamki. My government has been striving for all-round development and delivery of good governance for the welfare of our people. Equitable and inclusive development with secular ideals have been the guiding values of my government. My government has pursued development of our people residing in both the hill and valley areas in a sustainable way. Planning and state finances. Honorable members, the state's finance is stabilizing slowly after a period of acute resource constraints. This is mainly on account of prudent management of available resources and persistent effort to raise additional resources by my government. We closed 2013-14 with a fiscal and revenue surplus of rupees 273.25 crore and rupees 1563.96 crore respectively. Ngasi ahobu numita hana Manipur Legislative Assembly ki Secretary Oramba Thokchom Chorozina handak lekhidababu awaba phungdopo aina obituary reference pangthoki Chief Minister Okram Ibobina lekhidaba Chorozit asi ing tapa madi pukchel sengna thabak tobo miyoni mahangna Assembly da thabak tawrakhibagi wari sing nahunona ningsingki chahi taruk rom Assembly ki Secretary oina thabak puramba matamda mahangna Assembly ki thabak thorom sing ningthina pangthoki mahangna lekhidabda imung manunggi awabada su saruk yari haba wafam thamki. Obituary aduda Speaker Ches Lokeshwar, MLA TN Hauke, Minister A.K. Mirabai, MLA T.S. Syam Kumar na lekhidaba Chorozit ki singthaningai oiba thabak sing ningsingki. Delhi da leriba Manipur Bhavan asi Manipur Miyam gi oheningbagi apamba miyoi kaya na phungdonarali Delhi da leriba Mairui Singh thabak tawduna leriba Miyam amadi Manipur dagi Delhi da ngahak leitana chaliba miyoi kaya na Manipur Bhavan asida leinaba honabada khudong chadaba kaya mayoknare hairi awang nopok landamgi state singi leriba Bhavan singda yamdrabada chada kuntradagi nifu faubadi makoi gi state sing adugi employee singna thabak tawnari adubu Manipur Bhavan dadi chada tara fauba Manipuri singna thabak tawdri masina maram oiduna Manipuri singna Bhavan asida lainana bahonabada khudong chadaba kaya mayoknabada natana staff ayambana Manipuri singbu thawoidabagi mawongda leiri community kaya na khundariba Manipur dagi lakpa tongan ba kanglup singna Bhavan asida lainana bahonabada khudong chadaba kaya asigi matangda ngasi fauba mari lainaba singna yengsinbidri Manipuri singna Delhi da tongan ba khudong thiba thengnarakpa matamda Manipuri sing punna Bhavan da punduna khananainabagi khudong chaba ngasi fauba pidri Mizoram amadi Nagaland gi oinadi karigumba khudong chadaba thawdo ama thorakpa matamda makoi gi Bhavan da punna faminaduna kari tawba yabagi habadu khananainaraba matungda thabak pangthoi hairi amaromda Thengnariba khudong chadaba sing asigi matangda tha asigi tang mapanda Manipur Students Association Delhi na Manipur gi Chief Secretary unaduna Bhavan asi Manipur micham miyam gi ohenbiu Minister amadi officer khaktagi Bhavan ohenbiganu haina khangan khiba lekhre haina ekhoigi Delhi da leriba correspondent Rogers na phungdorokli Ras Medi City ki Taramatoi Suba Mapo Kumon Thorom Gamari Lane Nangasi Rims Blood Bank Kusamnaduna Idan Taubugi Thorom Pangtokre Rims ki Blood Bank ta Pangtokiba Thorom Asida Ras Medi City ki staff kumangana Idan Tauke Give blood, give life haiba wakalon da pangtokiba Thorom Asiga Mari Lane na Ras Medi City ki Managing Director Haubizam Rajan Haikibada Lamdam Asida ngasi Darkar Oiba Igi Chang asi Yauna Marang Kaina Fangbangam Masidagi Karadang Orabasu Menkanaba Idan Taubugi Thorom asi Pangtopani Haiki. Publicly demanded General Solutions backup service
Eastern Thangta Organization Tangkamgi Matam Sangna President Oina Thaupubuda Natana Chief Advisor Oramba Arambam Shia Meiti na Lekidabda Eastern Thangta Organization na Awaba Fundorali. Tamelong District ke Taushem Subdivision da Leriba Ahal Oraba Miyoi Singi All Age Pension Fanglaktaba Jahi Anisure Lambigi Fivum Fatabana Kunjasing Awaba Mayok Narihaina Division Asita Leriba Kul Humfumangagi Village Authority Chairman Council gi Chairman TR Rentingjing na ISTV News da Fundokre Pauna Bazar da Leba New Ras Hotel da ISTV News ka Unaba Amada Tausem Subdivision da Leriba Village Singi Chairman Singsu Saruk Yake Namtiram Village ki Chairman ND Kadembona Subdivision Asida Puna PSSC Marilei Nurse Amata Leite PSC Amalai Riba Asidadi Dr. Ahumlei Nurse Amalai Riba Asisu Mahud Silaga Tabak Tobani Masida Marilei Naba Authority Nam Yang Changbiu Haike Primary Health Sub Center Aduda Hozik Pova Nurse Amapo Leite Aduga Hidaki Mamisu Leite Adu Equina Ashi Chief Medical Officer da Chale Director Health da Chale Karisu Mami Leite Aduna Asigi Matanga Ekoi Public Singna Hozik na Ekoi Canada Amo Haisi Haigani Rentang Jingna Makataraduna Kaifun Daidagi Faklong Taba Amadi Tamelong Dagi Tausem Amadi Half Long Taba Lambigi Fibam Yamna Fatre Lambi Letabaga Manaba Yaure Ana Ayek Yaropa Amadi Lalon Idik Tobada Chauno Kudung Chadaba Mayonare Tamelong Dagi Namtiran Village Taba Lambi Asi Mamintagi Ngaire Luinana All Age Pension Chahi Adirom Fangdriba Asi Fangan Binaba Sarkari Puding Jinsinki Tamelong 2000 to Hablongo Asisu Lambi Thong Yadaba Maramna Ekoi progression Krakra Labor Power Ekoi Bazar Putupangam Lay Aduga Madusu Natana Ekoi Nong Tarabdi Ekoi Lambi Letaba Sasangi Moong Ekoi Lay Ekoi Saba Tapa Ekoi Hozik Ekoina Sasu Sadana Tatu Tatana Ekoi Lay Aduna public ayam si Hozik patient on the lere Mayam Awaba Kangona Lere Hapsi Government na Maintenance Pazana Tobi Naba Ekoi Pami Hapsi Ekoi public Mayam Hota Anzani Sarkar Amadi Amakta Anigi Warasin Purapangam Daba Sinam Harry Singi Punsida Chauna Sole Haina Oriental College Students Union at Tatropacherol Amana Hadi, how Juktatariba Assembly Session Asida, Mahirika Larik Tamba Fangdriba Asi Pukatuna Yanaba Purakna Bohana View, Mahiri Singi Dabi Asitabi Drabadi, Makataba Akanba, Kongjunka Sansin and Vasem Saragani Hadi. Tagil the Labour Government Adult Blind School Amasum Deaf and Mute School the Tamliba Mahiri Singi Sakana Piba Chaksel the Paisapi the Vidagi Mahiri Sing Kudung Chadamka Mayunari or Jasin Kok the Kut Hamna de Hadi ISTV News Nangasima Pamadu the Chatuna Tizuluba Matamda Hokiba Chahida Blind School the Puna Mahiri Murfadrama Toitamke Amadi Deaf and Mute School Dana Puna Mahiroi Murfadrani Toitamke Sakana Mahiri Amamda Tagi Chaksel Oina That Allowance Oina Lupa Chatrika Yankai Piduna Laki Benihadi Blind School Yoina Hosik Ta Homrom Sakana Paisapirak Tabadagi Ojasina Lanai Dukandagi Pot Solaga Mahirising Pizza Vitapagi Tabak Chatari Amarom that Deaf and Mute School Gidi Ta Nipan Hena Zaksel Pitokana Lakli Ojasina Mahirising Ladik Takpadanatana Dukandagi Pot Solaga Mahirising Pizza Vitak Tabagi Tabak Chatari Dukandagi Pot Sosil Lubasing Adu Singbada Ojasingi Lantum Kaitopa Fawu Yauri Handaki Anova Session Horabanina Mahiri Masing Yamkolak Lagani Masigi Kanbada Ojasing Awaba Ama Oiri Hari Manipuri Mafam Ataida Laitriba School Ani Asigi Mahiri Singi Awaba Yang Biduna Makoigi Tagi Pifam Topa Chaksel Atuba Matamda Manipur Sarkargi Social Welfare Department Mahiri Singi Awaba Yang Biduna Pitopiu Hari National Iodine Deficiency Disorder Control Program with Makada Nomgi Oba State Level Sensitization Mipamama National Health Mission Sinduna Lamfelda Leba Max K Conference Hold the Pantokre District Sindagi Lakpa IDD Cell Gimui Singam Sumari Lenaba Mui Kana Saru Yadana Pantokeba Mipam Adada Health Ki Additional Director Dr. Manikanta Rimski Community Medicine Gi Professor A.K. Brozen MMCHK Managing Director KT Singa Amasung Regional News Unit K Head A Ibom Jasarmana Maroiba Musing on Saruya K Wangang Kibisina Aiden Watpana Goita Yauna Lena Kapohli Hariba Lena Sing Asi Jackson Yang Labadi Layambangami have a wapum sing Fundona K State Nodal Officer Monica
Naurimna program asigi maruweba pandamdi iodine watpana thohalliba laina sing muthatnaba honabani haiki. Meeting meeting district ki CMO मैम से मोई सुरो ले पड़ीना काउंटरों में थपक में अभी दोनों ने हिंगत लगा कोई कमाई तो चत्तों नो सभी ना दोनों लंबी बिसाना सभी ना दोनों ना कोई थोक मिने में अभी खंग मिने रगा मखा तापस परासिंग तम मगा मणिपुर की ओइना कोई तो प्रेसिडेंट रेट सी क्या हम लेके है बतुकी सर्वे सिंग बा मगोंदा अचुम बनी ओंदा हो गया है ना तुकी प्लान तो जब मीटिंग मरुब पामुखना इजरी Tarasuba Manipur Legislative Assembly की Tarasuba Session ngastagi hawkre Governor na House damha ke address thamkre amadi Delhi Manipur Bhavan asi Manipur miyam gi ohenembagi apamba maike kaya dagi phungdong naradi miyang tabiri bisu amukana khurumse